CHAHI ASIGI Bosem na Louba HSLC exam da Thoubal district ki Oina Makok Mathang Taba NGAMLAKKHRABA MAHEIROI sing PUKNING THOUGATPA Oina AHANBA Thoubal district level Meritorious award Yenthokpagi THOURAM NGARANG Thoubal WANGMATABA college road LEIBA DTTA gi indoor stadium da PANGTHOKHRE academic foundation for students activities Apsana Sinduna Pangthokhiba Thoram aduda Manipur Police ki DIG Dr. Akoizam Zalzit na athoiba mitung Afsa Thoubal ki chairman national awardee Lisam Ibo Chauna Thoram Mapu amadi Manipur University ki chemistry department ki professor Okram Mukherjee amasung life sciences department ki professor Naurem Mohilal na akhanaba mitunglen singoina saruk yakhi CHAHI ASIGI Bosem na Louba class 10 ki exam da Thoubal district ki Oina Makok Thongba NGAMLAKKHRABA Nawa Sindam Sang Thoubal Khetri Laikai ki MAHEIROI Christina Nongthombamda Lisam Chandrakishore Memorial Meritorious Award Lantokhi Loinena School Asimaki MAHEIROI Sanasam Anjali amasung Puyam Arunina Anisuba amasung Ahum Subataduna Lisam Ibochau Singha Meritorious Award amasung Akoizam Keso Singha Meritorious Award Phangbangamki Government amasung Government Aided School Singi Oina Khwaidagi Phaba MAHEIROI da piba Konsam Gulab Singha Memorial Incentive Award na Phundrai High School gi MAHEIROI MD Mukammal na phangki Thoramadu da athoiba mithungi warol piriduna DIG Dr. Akoizam Zalzit na hai MAHEIROI amu oidabadi discipline mapung phana laigadabani phattaba yengdaba phattaba tawdaba amadi phattaba ngangdaba haibisi MAHEIROI amu oina mai pakpagi lambida sangsinanabagi pambai amani haina makna makhataki